Rajya Sabha ki MP Laisamba Sanjaoba vision laitaba khunai amattana mamangda changshinba ngamde tokhai tahanabagi maram oirakpagi mathakta panthung yauna changsinba kaidaunungda ngamloi Meitei khunai gi oiba apunba vision ama leihanba changi haina phongdokhrei wafam asi wakhalon manaba apunba wama kanglaipakki ahumshuba mapokumun thoramda phongdokhibane Manipur Press Club the Pangthokiba Thauramadu the MP Sanjaoba Makatana State asida thokliba irang asina Meitei Kunaida Anauba para amasung Kunai asigi Oiba awad pakaya khanghanba ngamle Meitei Furuki oina mishing hantarakliba asi yangshinba matam oire Mishing hantaraklabadi Kunai asi mangki taubana Mishing hankat hanba yamna mathau tari haike Thauramadu da wamagi President Moirangthem Naukhomba Meitei Harikon ke President Yumkhaibam Surjit Kumar Khuman, All Manipur Recognized Private School Welfare Association Manipur ke President Laishram Joy Khuman yauna miyoi gyan sarugyakhe. Wamagi mapokumun thauram gamari lainana ishay amadi saideng saidin nabada athoi ehen tarakpasingda mana yenthokduna pukning thaugatke. Migidi loina makse ekogi vision nama thamaga sahi kya sangna plan taruga ekogi satharak pathabak ngakten Meitei singdi kadawi isa gidi vision yam lei aduga apunbagi oiba aikhoigi oiba harigadi ekoi sahi manga di tokradana hayeng makse ekoi Meitei myam kadi tawsige haibase ekogi vision leite aduna vision se leitabanina amana tawbada amaga paw faunadre amana tawbada amana khangdadana or wakhal tahogdabdagi mado ekoi yetnaba adu conflict adu contradiction mayam ama ekoi laibase ekogi vision nama ekoi ude vision Leragadi, Equi, Hiram Kudimakta, Chap Manana, Uminaragadi, Equi Pantungo, Equimiam, Chap Manana Sida, Yogadavani, Equi Sida Tungadavani, Equi Shiva, Equi Togadavani, Habado, Sam Manana, Equi Kaminaragadi, contradiction.